NAHAROL SHINTHA KANGLUP NSKna Krsnaa Diagnostics Limited ka Khutsamnana Sinduna ngasi club ASIGI WANGKHEI KEITHEL ASHANGBI LEIBA multipurpose holda TONGANBA ANABA SHINGA mari LEINABA e-test SHING Lemna Pangthokpagi camp ama ngasi Pangthokkhre nongmagi oiba Lemna e-test tawbagi camp aduda maike adomgi mioi humpuromda TONGANBA igi test SHING maru oina CBC KFT LFT lipid profile uric acid TFT RVS, HIV, hepatitis B amati C na chingba TONGANBA igi test SHING chathaki Pangthokliba camp asigi matangda NSK gi maikaidagi fongdorakpagi matungina chathariba camp asi haukiba May 13 da pangthokkiba nongmagi oiba free health camp adugi makha samtharakpoina pangthokpani health camp aduda miyamna e-test tawbagi mathau taba leikiba adu yengduna miyamda mateng kharada oirabasu pangnaba wakalonda club asina angamba thakta hotnaduna camp asi sinbani club asina makhatana maike somda leiriba miyamgi hakselgi phibam phana thamnaba hona khigani haina fongdorakli